पाउसेद यंफम ओइबा मरुइबा पाउ खरा अपडेट तौजरी कुंभी की लौमी आहार लौररोई मणिपुर की लौमी सिंसु इहौदा सरुक याबियो लबसेंग ngarangdagi sangsilakba khongjang ki saruk amboina ngasisu kumbi urban development committee KUDC kumbi apunba laumi singmi apunba lup amadi bharatiya kisan sangha ge thaumi singna har pedri phauba chara henbagi khongjang chathare ngasi ani suba numit ki oina nubi sing yauna laumi kya jausilakna kumbi awang lekai kunau mandapda chara henbagi khongjang changsen ge khongjang adu saruk yakiba KSB pin media coordinator KUD sina phongtora kibada Bisnupur District Commissioner ngarang thokpa notice amaki matungina August 8 kumbi AC har pigani haibadagi mari dainaba official sing agtena salaga hanglubada AC asigi oina urea har PBU haidon district yakai officer da July thadagi pata amadi atai document hagalakpa singki manungda ihanan bada miyo lising ani mok stock ta lairi har gi matungina stock ta lairi ba har gi matungina mi amada pata ama urea bag ama pigani hana phongdorok padage ngasi ayuk laumi sing amuk hana khairang khoisang han boy ke mangra hai hunaru balai tada khongjang saksin phamda lakhi laumi sing lau pari amada urea bag hum chai da bajate lau singun tamna namna tabu kumbi da lau pari da ke makha na lau una da ba mafam da mi amada urea bag amakak pini hai basdi lekhang da laumi sing da tasena karem na ba amade ut chai ba ge thausin ni aina khairang khoisang na ba ga loina na sai ba so konroi da ba har chop na ro do sharuk lau da ba hai na warep na ke kumbi AC da sorokna low pari lising kun mathoi lay yam labada urea bag lising humfom doi darkar hoy hauju pabada department ki maike dagi sumna dagi urea bag lising tara Bisnupur district agri office da February July fawada pikre lemhauri ba darkar oiba urea mapung phana athu bada laumi sing ki darkar ki matungi da pigani haibagi thajaba department amade DC na sa pibak ngamdana lairiba asi laumi sing ki taseng laibak thibane manghai lengak na laumi jokat ke harbadi laumi sing na darkar oiba hard logi pak chawbi ki matungi na athu bada Araiba mong da laumi sing da phanganba impal dagi lapna lawu singu tawraga hingba kumbi AC daso corona pandemic matam oibana minister na mayum ge thonggal da har yalagani haibibado kumbi dasu yohanbiu haina phongdoke makha tarakba atopa pau amatana DRDO hospital ge building sagat pa loisalakle civil work ti matam jangke gadawe India government ki Ministry of Defense ki makha da lairiba Defense Research and Development Organization DRDO na national agency oiduna kyang da sagaliba phamung sani laigada dedicated covid hospital ki building ki thabak ayambal hoisalakle adumainamak civil work ki thabak sing loisin bada matam kharadi sangki gadore hospital asi sagatpa ki nodal agency oriba DRDO ki makha da hospital ki building sawa ki thabak toriba Diwali design ki mihu Dinesh Ngerza wanta pau se asi gori sana bada hai hospital ki building ki thabak ti hoji ample loisile hai ba yare masi ki thabak asi thengla bada August taragani thoi adwai ta mapung phana loisin bangam lagani aina thajai hospital asi sangan pagi thabak asi DRDO amri Manipur state lenga ka punda phusam na dona paikat pane civil work electrification water supply yauna sewerage na singbagi thabak asi state lenga ki margi lena ba department na paikat kada bane DRDO gi oina di infrastructure sagat pa madi madu loisilaga lenga to khosinarba antu kaktani aike amromda hojik lairiba phibam aduda hospital ki building sakat polwara basu laifam thokpa infrastructure singki awat pasuna leitre hospital asigi oiba transformer amadi generator singba phet tawdana babung phana ana layeng bagi thabak awba ya bagi thabak yobada matam kharadi sangki gane hojik hospital ki efforts board sing drainage na singba sengat bagi thabak hojik changsile hospital asigi foundation loina liquid medical oxygen plant ki platform na sing badu state na saga da bane zone ani suba sayul dagi sagat pa horaki ba ICU phamung yankai phauba ICU phamung yankai yawba phamung chani leikada ba hospital asi sagat bagi thabak asi chawrak na tha ahumlum changre haina chief minister da DRDO gi officials na phangthok kheba laikra bane sagaliba covid hospital asi kidamak tongan ba oxygen plant am hakon da bagi thabak sing changsili masna hospital asi ki tangai fadaba oxygen pangan gadori bane kiam gaida sagaliba hospital asi galun na kaksing da sagaliba phamung chama laigada ba covid hospital asi kidamak doctor sing jauna staff chahum yankai launa rabo ham cabinet na ngarang ayaba pi kheba laikre lawgador be staff sing gi manung da doctor sing nurse sing pharmacist LDC ECG technician OT technician amadi multitasking staff na sing mayawre amaram da pause asina phangbu pauna hai Manipur hojik oriba covid ki phiba masi thengna bada madeng pangna pagi damak center na tharakhiba multidisciplinary
Central team da Manipur ki mafam kya da koina chatun la chat asi thengna ba ki pheba yengchen kre aire hauki ba kas taruk te Imphal da thungla ki ba mi hom sa ba Central team aduna ngasi Susanpur district hostel Bishnupur district hostel da chatun yengchen ke team masin Imphal East Imphal West ki mafam sing da su chatuna COVID-19 thengna ba laihan da lokal ba thabak singa si yengchen ba galoina hayeng Janims amde Rims hostel da pusatuna mafam ba da COVID-19 thengna da ba pai khaliba Thabak thorom sing yengchen gani hari team masina lagliba agas tara da health department national health minister jan makok thong official sing ka una duna COVID-19 ki fiba masi review taw gane loinana agas tara ga mathoi da team masi khonsit ki aroi panumita su makata na official sing ka una gani hana su pawwas na makatare maraga sida sana laiba ki mapau da political culture ikai khangdaba ki idak leite haibadu tari da ko Nefram Krishna Mohan Taraga nitoi suba assembly election aikoi khudema ki mangda leptu na ngai tun leire somda ki tha taret lom tangaire miam de hauji coronavirus ka lan thengnare nomagi sara phangda bahona bada tha kha rai khangdana question chena bana khongai ne maraga sida kumbha magi maru oiber lau pana da matam masida lobok ising lai tabage urea na singbagi ar matam chana phangda bagi awaba lambi sing thengnare har ki watho ka sidi sahi khudingi ni anobati natte minister amadi mari lena ba officials na wajaw ngang basu anobanate ana dagine Amrom the state ki sel thungi phibam su afaba oitre mamang tha da lupa crore chani marfu gani pan hen overdraft tawkre aibagi report su laike aziguma phibam masida aikoi ki political culture su nong mono bagi lekha tarak pagi mami chawna tabu urakpa asidi onthong na ikai ngai ne politics ta yaba yada ba marup yekna ba leite aibagi matek lebak asige democratic oiba political culture bu mani sel power sakti ga mantik na bagi lambi semnarakpa asisu khwaidagi ikai ngai ne Phiba masida lalon bi ki wasak khongbal ama kanbada kogi ikai khangdabadagi hidak leite haibadu tare daku haina sonrakle masi punamaki dinate adumnati warka sak saging amra sengko kama mangthoki haibadune waruni ai leite da amromda corona lantheng asisu lepayadre mamang sahi lising ani kungi August thagi anba sayul phawda Manipur da COVID-19 positive case lising hom saduk kunthraga manga thengnage Masih manung da taraga mathoi siki lising amaga satruk marfudra tari na layang badagi pagat ki aduga active case na lising amaga sampun kun ga tare room laike aduba sahi amagi manung da ngasi di positive bagi masing lakama lising hom samga marfudra mapan yaukre mioi lising amaga satruk nifu sikre hauji active case lising ni ban chamaga nifu ga taruk laire pagat bagi changa si bamang sahi ki matam asimakta da sada jangkai mangarom orambado handak sahi asidadi sada marfudra daspik Manga oire pagat bagi chak jamna wangle chada marfudra dasming manga yaure aduna thoina mi painingai oide harba asti propaganda ne miam da lan uhonna da bofona bani aina launari Manipur ki district taraga taruk ki manung da manga jauna lepa ka sege state tariat ki punna district kun gani thoi da covid positive ki sangwang khalakle aina health and family welfare ministry na pibari board amada haikre mamang thagi ahum da sandan team amalak tun yang chilamle makoina contract tracing home isolation phajin tawnna ba sibagi Scientific analysis tawna ba khangalamle handak tazu atopa member ahumna saba multi disciplinary central team ama laktuna official singa review meeting na singba pang thokre team masina kari amuk hairam bage habadu di khangdri hogi ba sayolda haibadi tha asigi amadagi taret fawbada punnam yoi marfuga mari seke no magi oiba taraga ni thoigi changni sayol asida mioi lising kunthra manga sampan taraga hom dei test tobada lising manga sukna marfuma pan positive oiba thengna ki ainu report tawre Amoksu haujuk phawbada sikiba apunba mising lising amaga satruk nifu ki manungda sahi asike haurokpadagi saliba tha asik manga phawbada sikiba lising amaga chani yangkai ka papan yaure masina takpade mamang sahi lising ani kun ki March tagi December phawba tha tara da positive poiba mioi chahum marfu kama thoi siraga saliba sahi lising ani kun mathoi ki January dagi na August manga phawba tha tar rum asida mioi lising amaga chani yangkai mapan siki aibane Asiguma piba masda state health department ki director nadi phagat pagi sang chada marfudra dasmik manga yaure mi paininga oide hekta haibasidi akmalle propaganda da masu masla thaksin bani aina lawroi da bagi maram leite haujiti corona curfew su komthokpa yaba komthokre asi anagi jauna lining lesson ga mari leina ba thabak da mioi kundagi hena punba yaroi harbasu government ki thabak thorom dadi dama damni puliba kanana karisu haide ma mana thokpa haiduni adubu kamdawni corona su ikang su election cho Thengnaba dabani masimak kalim asimakta da sanaleba ki mapausu sian ki bane coronavirus lan thengmarakta Manipur gi oina assembly constituency khara ki by election pangthokrabasu autonomous district council abadi Imphal municipal corporation ki election di thokre
General election di soidana pangthoknanaba sem saba haunakre soidani political drama haunarkliba afabasu phattabasu actor kaya thoraklibasi atuba political actor kharana stage da kanaba honarakpada democratic oiba political culture bo mantik narakpa ki mawngda unarakpa aside yamna ikayingai ni democracy ki mapu oiba miyamba thawaida bani haida loroida bagi maram leite lausnam puznam pambagi mi masel koina tinaba yadre amoksu lauramdai tengna manbi khainaramdai yong manbi haina aikoi gi ipa ipu sina thambiraba pawru kya ning chingluraga aikoi gi political culture da mami tarak pasu oibe yai manipur political party kya laikre kuidana mangki pasu yaukre khotong jaba ibisi longnaba ngaktani apambada yaubada kaiba leite tawbada basel amadi sakti power da mantik narakpa khotong jaba longnaba honarabadi madu masagi wajaba thibani miyambu khulai wana sinabani haibatai political leaders in America, MLA Oidrabadi, Minister Oidrabadi, ruling party the Yaudrabadi workers in Miam Seba Mapumana Tabangandre Aina. Talibasing Asi Assemble Singbani Aina Logde, ruling the Labosu, opposition the Labosu, MLA Minister Oidrabaso, Magi Angampatak the Miam Seba Toba, Gambasing Atu, Assemble Lusingbani Aina Lonare. Tawigamasung Assemble Singbadi, Masing Yam de Aduna Miam Nasu, Queen Sokat Pite. Asagambaka Masana Yauzeriba party. Isam of ethics the winner of the Rambadi Ibabu, a political culture the Mapu Pandaba, Oktabigumna Walakpa, Kalita Selakpa, Asidisum de. Parliamentary Secretary Mapu Riba, Aquay Miamnasu, Parliamentary Democracy Mapu Riba, Aquay Miamnasu Matamatamgi Paratambi Batai, Politics Cyber Senja by Angam Ato Kaktaginate, Aquay Punamakini Ainakangan Batai. Lambi sumna saliba makai tingkhang juroi aibadasu takpi batai mapunsigi ruling bench da amukta phamlaktaba treasury bench da phamlabasu minister amukta oidaba lusingba kya mapunsi supa MP MLA oina miyam gi thabak tawkiba kya laikre mapunsigi MP MLA oidaba lusingba kya miyam gi seba tawtana miksat urong khinba yauri aikoi swaidara ruling party gi MLA minister oidaba karisu tawba kamdre ainari aduna masagi political culture khongkoi naraga miyam gi Marum thumna songthok chongchin tawnari aina tawbana mafare aibadu unanaba honare corona lantheng barakas da miyam gi awa ana amati lambi sina lobuk da ising phangdabagi har matam chana phangdabagi lauriba kholau ta sinadri khangsinadri amarom da khadang thadabadi lemna de miyam da onsin da lawbusu lepte adunadi mana thokpa angam ba pangtok tongnabagi film da laklabadi madu apabadi khak oiroi maramadun aikoi khu seloba tai mahatarakpa atopa baw amadana labor ama phobada sire Uttar Pradesh the masagi sahi nifuga manga suraba construction worker hama magna khusumal piu harbadagi phubada sikre thawdogado state asigi sambal district leiba beta joy singh bless ta thokibane thawdogado gi matangda police na phongdorakpada malkhan ko ba victim madu numti gi oiba mahaki khusumal lokna na bajangke tawgi masang mara yena badagi me kharana makpo sai langsin na dula phoke mak phibam thina soktuna hostel amada pukharke victim asigi manang nupana file dawraki ba complaint da Jumpam baraga mijoy mari gi meyukta IPC gi mari lena basaction singi makada FIR am register tawki amasang ekus singa tugi marak tagi ama phage COVID pandemic marakta mi lalon bagi thabak sa tharagle Assam gi Lakhimpur district ki manung janjin ba leiba mafam sida COVID-19 pandemic na akan basai theng piringai maraka sida miu khorana sel gi lang thak tuna sahi nauri banapa amade de besing balalon bagi thabak sa thaba auragle haina local official sina phangdoragle Makoina fangdora kibagi matungin da district asi kemanung hanjin ma bafam sing da masagi jum ingkol laijadaba salam dalai ba mioi kya lairi har ba mioi sing asi lockdown na maram orga sufam nampam laidabage aso ba saitheng pangli maraga sida masagi wajaba thiba mioi kharana selgi lang thak tuna marwaina napi amadi angang sing ba topa state chinga puduna yon thok pagi thapak chathaba man bagi thong kya thengnare maram sida lega na hiram masigi matang da ming chakhan bagi apam basing local official sina phangdoragle COVID pandemic ki kudong sabal lura district asde lahi ba sahi nauri banapa amri nabi sing ba thabak pi gani aidun aran ba wasak kya sakton state aside ki atopa state ta jon ba kitapung mamang matam da suthokre mi lalon ba azan sing na masagi kudong sabak khara gi yang laga sathar le ba thabak sing asi lenga na matam sana thinga udrabade district asi ki manung chanda lahi ban ha kaya gi ponsi lem na mang ki ba yaba gi phibam da lakle asang gi manung chanda lahi ba district sing ki manung da Lakhimpur asi mi lalon ba ki thabak khwai de ki hena sathari ba district ma wari Arunachal Pradesh amasung Assam ga taina ba sarukta Lairiba district asidagi sahi nauri punupi masa kya da target thamlaga agency sing na thabak chathari ana local official sinama khatare arveda content sing asigi marmoi ba pau khara asi ba pau damjariba maripa local news youtube channel amadi facebook page asidagi yang biri bupuna ba pathaga sari channel asina tomta kanarabadi subscribe to video basna subscribe to biro molonya like and share to su papi kan punamak po amuka hana thaga sari